Nongsup Laibak-singna Ukraine-gidamak long-range weapon-sing pirakpana Russia-gi lanmi-singda ningan-hanba ngamloy Kremlin. Nongsup lomgi Laibak-singna long-range weapon kaya Ukraine-da leptana pisalakpasina Russia-gi lanmi-singgi pandam honghanba ngamloy amade lanfam da Russian lanmi-singgi thauna hanthanba ngamloy haina ngasi Kremlin-gi maikaidagi phongdorokre tha kharagi mamangdagi kipki maikaidagi nongsup lamgi chungsinaba Laibak-singda Makoy military back tawnabagi damak anawba makalgi fighter jet missile amade great range ki weapon sing pirang na ba kaya rakhay kiba laikhrabane khulai sing aduna Russia na control tawduna leriba territory sing da akan ba strike sa thanabagi damak aphaba makalgi khulai sing niduna lakhibani haina Kremlin gi maikidagi phongdorokre Kremlin gi spokesman Dmitry Peskov na pawmi singa unaba madahai Nongsup lamgi Laibak sing na satharagliba thawong asimag Laibak ani sida hena tension wangkhan na bagi machak ama oiraga nei Makoyna apaba makalgi khulai pisilakliba makai Russia-gi maikaidagisu hena kanba sapusing mathau taraklay Ukraine-da apaba makalgi khulai kaya ama pisilaglabasu Russian lanmisinggi tawgadaba mathauda kaidawnungda wakhal honganba ngamloy haina phongdorokre pawmisingga unabaduda pawmisingna Dmitry Peskov-da anawba makalgi khulai sing adugi maramda hanglakpada mahakna hai haujik phawbagi oinadi chapchana khangba ngamdriba Pirakani haina thaurang tawriba missile sing adu yamdrabada kilometer samaga yankhai sana kapangamba khulai sing ni haina phongdorokhe haujik phawbagi oinadi Russia gi president Vladimir Putin amadi US gi president Joe Biden ani gi marakta santi gi wari sanabagi anong thaurang amata paikhat pa leitri haina su Peskov na pawmi sing da makha tana thamlakhe ningsingba yai ngahan Laibak pokpa numita US gi president Joe Biden na phongdokhibada Ukraine gi president Volodymyr Zelensky na US da khwaidagi nauba aphaba makhal gi khulai sing Pinana bahaizarakibagi matungin Laibak asida makal kharagi khulai sing pinana bakhana nainari haina phongdokhibane Ukraine gi maikidagi su matam sangna taglakibagi matungin kip lanmi sing de heavy tank sing chayola sigi aroiba sarukta pibagi ayaba khangalakraba matungda nongsup Laibak singda phaba makal gi long range missile amade fighter jet sing pibirangnaba kayarak hairakhiba laikhrabane junta lanmina matam amatada awang thangba sagaing region da nongthak amadi laikhadagi attack sathakhrei Myanmar ge Kowloon Township manungsana leiba Sagaing region da Myanmar lanmi singna aircraft mari sizinaduna sathagiba air strike amada miyoi ama hatkre aduga miyoi kaya asokapan nangankhre haina anti junta defense team gi official amana phongdorokre January gi 28 MI-17 helicopter na Sagaing region ge Kokokone da Myanmar gi lanmi hompu hena mafam aduda lairiba yumthong chamarom taba khungang aduda thadarakhibanei Matam amatada Myanmar gi lanmi singna mathak amadi laikhada Sagaing region da leiba miyamgi mathakta anti junta gi militant sing takhaina bagi mingda attack sathaba horakhibani haina miyoi aduna makata na phongdorokre Myanmar lanmi hompuromna changsin gadaba red aduda mateng pangboina fighter jet anina makhoi gi lambe clearing tawnabagi damak nongthaktagi hanan nongmai kapthaduna attack sathakhe matung tabada laikha gi lanmi sing aduna yumthong chamarom taba Kokokone khungang aduda red sathaba hauke matam aduda khunja singna makoida target tawduna satharakpa red ni haibasi khangjakhide laikha gi lanmi sing aduna numit aduda sathagi be attack aduda chahi 30 rom suraba miyoi ama hatkhe thogdok aduda laikhidraba miyoi adu masak maming takthu u yadrabasu nupi di oiraga nupa gumna thabak tawba miyoi ama oiramki haina Myanmar now the phongdorokhe aroibada tabiriba pumnamakpu thagachare